ꯔꯤꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯉꯛꯇꯨꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯊꯥꯕ ꯕꯦꯟꯆ ꯑꯃꯒꯤ ꯀꯣꯔꯅꯔ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯃꯤ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯂꯩꯅꯥ ꯍꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯛꯅꯔꯦ꯫ ꯋꯥ ꯀꯟꯅ ꯉꯥꯡꯂꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯒꯅꯤ꯫ ꯇꯨꯡ ꯑꯣꯟꯁꯤꯟꯅꯩ ꯔꯤꯁꯤꯒ ꯂꯩꯅꯥꯒꯅ ꯐꯝꯂꯤꯕꯗꯣ꯫ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯑꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯜꯕꯤꯅꯥꯒ ꯔꯤꯁꯤꯒ ꯃꯥꯌꯣꯛꯅꯅꯅꯤ ꯐꯝꯂꯤꯕꯗꯣ꯫ ꯔꯤꯁꯤ ꯎꯕꯗ ꯑꯜꯕꯤꯅꯥ ꯂꯩꯅꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯋꯥ ꯂꯩꯅꯥ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯄꯣꯁ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯦ ꯍꯥꯏꯕ꯫ ꯂꯩꯅꯥ ꯇꯞꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯐꯖꯩꯌꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯁꯨꯃꯥꯏ ꯐꯖꯕ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤꯌꯦ꯫ ꯑꯜꯕꯤꯅꯥ ꯅꯪ ꯀ꯭ꯂꯥꯁꯔꯨꯝ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯈꯠꯀꯅꯨ ꯃꯤ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ꯫ ꯑꯜꯕꯤꯅꯥ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ꯫ ꯐꯖꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔꯗꯣ꯫ ꯂꯩꯅꯥ ꯑꯅꯝ ꯍꯦꯛ ꯀꯟꯅ ꯌꯦꯡꯗꯦ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯨꯗ ꯌꯦꯡꯂꯤ꯫ ꯉꯁꯥꯏꯈꯩ ꯃꯅꯤꯡꯋꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯗꯣ ꯍꯧꯒꯠꯂꯒ ꯂꯩꯅꯥꯅ ꯐꯝꯂꯤꯕ ꯕꯦꯟꯆꯇꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯐꯝꯖꯤꯜꯂꯛꯏ꯫ ꯃꯤ ꯍꯥꯡꯕ ꯇꯥꯟꯖꯥꯒ ꯑꯣꯏꯕꯒ ꯅꯨꯄꯥꯁꯤꯡꯗꯣ ꯀꯤꯗꯕꯅꯤ ꯋꯥꯔꯤꯁꯨ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ ꯀ꯭ꯂꯥꯁ 11 ꯂꯣ? ꯂꯩꯅꯥ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯏ ꯃꯃꯥꯏꯗꯨ ꯂꯩꯈꯠꯇꯨꯅ꯫ ꯃꯃꯥꯟꯅꯕꯤꯅ ꯉꯥꯡꯕ ꯐꯥꯎ ꯇꯥꯅꯤꯡꯗ꯭ꯔꯀꯥꯟꯗꯨꯗ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯂꯤꯠꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯍꯧꯒꯠꯂ ꯆꯦꯟꯅꯤꯡꯂꯦ꯫ ꯍꯪꯂꯤꯕꯗꯨ ꯈꯨꯝꯂꯝꯗ ꯅꯣꯟꯊꯈ꯭ꯔꯦ ꯃꯃꯥꯏꯗꯣ꯫ ꯈꯨꯝꯂꯛꯏ ꯑꯜꯕꯤꯅꯥꯅ ꯑꯣꯏꯅ꯫ ꯍꯣꯏ ꯑꯣ ꯑꯩꯈꯣꯏꯗꯤ 12ꯅꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯆꯟꯁꯦ? ꯑꯜꯕꯤꯅꯥꯅ ꯑꯩꯒꯤꯔꯣ? ꯅꯠꯇꯦ ꯃꯥꯒꯤ꯫ ꯑꯜꯕꯤꯅꯥ ꯃꯆꯤꯟꯗꯨ ꯄꯩꯔ ꯈꯨꯝꯃꯛꯏ꯫ ꯂꯩꯅꯥ ꯑꯜꯕꯤꯅꯥꯗ ꯈꯥꯔꯞ ꯌꯦꯡꯉꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯁꯨꯝ ꯇꯤꯟꯅꯁꯤꯗꯅ ꯌꯥꯗ꯭ꯔꯣ? ꯍꯟꯗꯛꯇꯤ ꯔꯤꯁꯤ ꯆꯦꯞꯂꯞ ꯌꯦꯡꯂꯛꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕꯅ ꯃꯁꯛ ꯈꯪꯉꯤ꯫ ꯁꯦꯛꯁꯟ Dꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯁꯛ ꯈꯪꯂꯕꯁꯨ ꯀꯧꯗꯤ ꯀꯧꯅꯗꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯖꯒꯦ ꯂꯥꯛꯄꯅꯤ ꯅꯨꯄꯥꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯔꯤꯁꯤꯒꯤ ꯃꯇꯧꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯂꯩꯅꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯉꯤ ꯃꯤ ꯑꯃ ꯍꯧꯒꯠꯈꯤꯕꯗꯣ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ ꯋꯥꯔꯤꯗꯤ ꯃꯄꯥꯟꯗ ꯁꯥꯟꯅꯁꯦ ꯑꯇꯣꯞꯄ ꯃꯤ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯗꯤꯁꯇꯔꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯁꯣꯔꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯌꯦꯠꯅꯕ ꯉꯥꯛꯇ ꯑꯩ ꯆꯠꯂꯒꯦ ꯀ꯭ꯂꯥꯁꯇ ꯂꯩꯍꯧꯔꯣ ꯅꯪꯁꯨ꯫ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯕ ꯏꯊꯟꯗ ꯁ꯭ꯋꯥꯏꯗ ꯃꯤꯅ ꯉꯁꯥꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯁꯤꯗꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯒ꯫ ꯌꯥꯔꯦ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯜꯗ ꯍꯔꯤꯁꯀ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯏ꯫ ꯍꯔꯤꯁꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯏꯔꯣ? ꯂꯩꯅꯥ ꯁꯣꯔ ꯁꯥꯡꯅ ꯀꯥꯝꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯔꯤꯁ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯅꯃꯥꯟꯅꯕꯤꯁꯦ ꯁꯣꯔ ꯑꯁꯥꯡꯕꯤ ꯍꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯕ꯭ꯔꯤꯊꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯕ꯭ꯔꯣ? ꯑꯁꯦ ꯁꯥꯎꯝ ꯆꯥꯎꯅ ꯎꯏ ꯂꯥꯏ ꯅꯨꯡꯁꯤꯠꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯁꯅꯥꯏꯕꯦꯝꯃ ꯅꯃꯥꯟꯅꯕꯤꯁꯦ꯫ ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯪ ꯑꯗꯨꯝ ꯊꯦꯡꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅꯤꯅꯔ ꯍꯦꯛ ꯂꯩꯔꯗꯅ ꯍꯨꯏꯗꯧꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯂꯩꯐꯝ ꯌꯦꯡꯗꯅ? ꯋꯥꯇꯥ ꯐꯧꯗꯤ ꯊꯃꯣꯏꯁꯦ ꯆꯦꯛꯈꯥꯏꯔꯦꯍꯦ꯫ ꯏꯁꯣꯔꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯣꯅ ꯒꯤꯐ ꯇꯧꯔꯛꯄ ꯑꯃꯃꯝ ꯑꯣꯏꯕ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯀꯅꯦꯛꯁꯟ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯤꯅꯤ ꯈꯪꯉꯕꯣ? ꯑꯗꯨꯝ ꯊꯦꯡꯅꯩꯁꯦ ꯃꯔꯝ ꯆꯥꯎ ꯂꯩꯔꯕꯅꯤ꯫ ꯋꯥ ꯉꯥꯡꯖꯧ ꯄꯥꯎꯈꯨꯝ ꯄꯤꯖꯧ꯫ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯈꯪꯉꯕ? ꯑꯗꯨꯒꯤꯅꯤ ꯏꯕꯥꯅꯤ ꯄꯔꯐꯦꯛ ꯀꯄꯜ ꯑꯣꯏꯗꯣꯏꯕ꯫ ꯑꯩꯅ ꯅꯪ ꯍꯦꯛ ꯎꯕꯒꯅꯦ ꯍꯥꯔꯠꯇ ꯂꯥꯏꯇꯤꯡ ꯊꯣꯛꯏꯁꯦ ꯅꯪꯗꯤ ꯎꯔꯝꯃꯣꯏꯅꯦ꯫ ꯑꯁ ꯏꯪꯂꯤꯁ ꯕ꯭ꯔꯣꯀꯟ ꯈꯔ ꯂꯣꯟꯖꯤꯜꯂꯒ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯍꯩꯅꯗꯦ ꯌꯥꯝꯅ꯫ ꯍꯔꯤꯁꯇꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏꯜꯂꯤꯅꯦ ꯅꯪꯒꯤꯗꯣ ꯑꯩ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ? ꯆꯥꯟꯁ ꯂꯧꯕꯤꯒꯦ ꯇꯧꯗꯅ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯔꯠ ꯂꯥꯏꯇꯤꯡ ꯊꯣꯛꯄ ꯃꯇꯝꯁꯦ ꯅꯪ ꯎꯕꯗꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯅꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯣꯟꯗꯥ ꯑꯃꯗ ꯍꯔꯤꯁ ꯅꯣꯛꯈꯥꯏꯔ ꯆꯪꯉꯛꯏ ꯃꯅꯨꯡꯗ꯫ ꯍꯥꯏ ꯐ꯭ꯂꯠ ꯕꯣꯏ ꯁꯥꯔꯅ ꯀꯧꯔ ꯆꯣꯂꯛꯏꯅꯤ꯫ ꯑꯩꯒꯤꯁꯦ ꯕꯥꯏꯑꯣꯂꯣꯖꯤ ꯀ꯭ꯂꯥꯁꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯟꯁꯔ ꯈꯨꯝꯕꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯂꯥꯛꯑꯣ ꯅꯊꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯕꯨꯠ ꯄꯦꯠ ꯑꯣꯛꯅꯅꯕ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯕꯤꯠ ꯂꯩꯇꯕ ꯊꯕꯛ꯫ ꯂꯥꯛꯇꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯍꯩꯗꯥꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯈꯨꯝꯕ ꯀꯩꯗꯧꯕꯩ ꯑꯁꯦꯡꯕ ꯍꯥꯏꯔꯤꯅꯣ? ꯑꯣꯖꯥꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯐꯠꯇꯦꯅꯦ ꯏꯅꯥꯎ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯀꯧꯔꯤꯗꯣ ꯅꯪ꯫ ꯎꯄꯥꯏ ꯂꯩꯇꯦ ꯔꯤꯁꯤꯗꯣ ꯑꯣꯖꯥꯅ ꯀꯧꯔꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯕꯁꯨ ꯌꯥꯗ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ꯫ ꯐꯣꯔꯠ ꯄꯤꯔꯤꯌꯠ ꯂꯣꯏꯕꯒꯤ ꯕꯦꯜ ꯇꯥꯈ꯭ꯔꯦ꯫ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯦꯁꯅ
ꯃꯥꯒꯤ ꯕꯦꯟꯁꯇꯒꯤ ꯄ꯭ꯔꯞ ꯔꯤꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯔꯤꯁꯤ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ. ꯆꯠꯂꯝꯃꯣ. ꯂꯨꯀꯥꯁꯅ ꯑꯩꯈꯣꯏꯗꯤ ꯀꯧꯔꯛꯇꯦꯗ. ꯍꯔꯤꯁꯅ ꯔꯤꯁꯤ ꯇꯪꯂꯣ ꯇ꯭ꯔꯦꯠꯁꯦ? ꯃꯥ ꯈꯛ ꯑꯣꯏꯔꯗꯤ ꯍꯌꯦꯡꯒꯩ ꯄꯟꯖꯥ ꯁꯥꯟꯅꯍꯜꯂꯔꯣꯏ. ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯗꯤ ꯅꯣꯡꯃꯇ ꯁꯥꯟꯅꯖꯦ ꯍꯥꯏꯔꯛꯇꯦꯅꯦ. ꯌꯥꯏꯁꯅꯥꯅ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯗꯤ ꯉꯁꯥꯏꯅ. ꯆꯠꯂꯝꯃꯒꯦ ꯂꯥꯛꯑꯣꯀꯣ. ꯌꯥꯏꯁꯅꯥ ꯊꯣꯛꯈ꯭ꯔꯦ. ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ. ꯏꯂꯤꯖꯥꯗꯤ ꯇꯤꯡ ꯁꯣꯛꯂꯦ ꯌꯥꯏꯁꯅꯥꯒꯤ ꯃꯑꯣꯡꯗ. ꯏꯂꯤꯖꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯌꯥꯏꯁꯅꯥꯁꯦ ꯍꯦꯟꯖꯤꯜꯂꯦ ꯐꯖꯅ. ꯁ꯭ꯀꯨꯜꯁꯤꯗ ꯃꯥ ꯃꯉꯥꯏꯔꯦ ꯅꯩꯕ ꯁꯥꯕꯗ. 11ꯗꯩꯅꯤ ꯃꯥꯁꯦ ꯑꯩꯅ ꯐꯨꯅꯤꯡ ꯂꯩꯔꯛꯏꯁꯦ. ꯔꯤꯁꯤꯗ ꯃꯥꯅ ꯅꯣꯡꯃ ꯐꯨꯔꯤꯠ ꯄꯤꯕꯗꯣ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯁꯨꯅꯦ ꯏꯕꯦꯝꯃ. ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ? ꯈꯨꯡꯉꯝꯗꯣ ꯃꯥꯒꯤ. ꯐꯨꯔꯤꯠꯇꯣ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯗꯣ? ꯂꯧꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯗꯤ. ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯤꯕ. ꯏꯂꯤꯖꯥꯅ ꯀꯩꯅꯣ ꯃꯨꯔꯨꯝ ꯅꯣꯏꯅꯤꯅ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯌꯥꯏꯁꯅꯥꯒꯤ ꯋꯥꯔꯤꯅꯤ. ꯊꯥꯏꯅ ꯀ꯭ꯂꯥꯁ 11ꯗ ꯔꯤꯁꯤꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯣ ꯌꯥꯏꯁꯅꯥꯅ ꯅꯪꯒ ꯈꯠꯅꯕ ꯈꯥꯝꯕꯗ, ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯥꯏꯁꯅꯥꯅ ꯑꯃ ꯄꯤꯕꯗ ꯂꯧꯕꯤꯗꯕꯗꯣ, ꯑꯗꯨꯏ ꯋꯥꯔꯤꯅꯤ. ꯏꯂꯤꯖꯥꯅ ꯑꯗꯨꯗꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ, ꯑꯩꯅꯗꯤ ꯁꯣꯏꯕꯅꯦ ꯑꯗꯨꯗꯣ. ꯅꯪ ꯈꯛ ꯅꯠꯇꯦꯗ, ꯌꯥꯏꯁꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯈꯨꯠ ꯌꯥꯎꯔꯛꯄꯩꯅꯤ. ꯏꯂꯤꯖꯥꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯁꯝꯗꯨ ꯍꯦꯛ ꯂꯥꯝꯕꯅꯤ. ꯅꯣꯏꯕꯥꯅꯤ ꯈꯠꯅꯔꯒ ꯔꯤꯁꯤꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯁꯤꯅ. ꯏꯂꯤꯖꯥꯅ ꯔꯤꯁꯤꯒꯤ ꯃꯅꯤꯡꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯆꯦꯟꯕꯅꯦ ꯑꯗꯨꯗꯣ. ꯃꯥꯒꯤ ꯐꯨꯔꯤꯠꯇꯨꯗ ꯀꯟꯅ ꯌꯥꯜꯂꯨꯔꯦ ꯑꯩꯅ. ꯃꯃꯥꯟꯅꯕꯤꯗꯨ ꯅꯣꯛꯊꯣꯔꯛꯏ. ꯏꯂꯤꯖꯥ ꯅꯣꯏꯗꯨ ꯆꯪꯗꯦ. ꯀꯦꯟꯇꯤꯟ ꯆꯠꯂꯒ ꯈꯠꯅꯔꯨꯅꯤ ꯉꯁꯤ. ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ. ꯔꯤꯁꯤꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯗꯤ. ꯔꯤꯁꯤꯗꯤ ꯀꯩꯒꯤ? ꯃꯥꯅ ꯉꯁꯥꯏ ꯌꯥꯏꯁꯅꯥꯒ ꯄꯟꯖꯥ ꯁꯥꯟꯅꯩꯗꯣ ꯀꯩ ꯋꯥꯈꯜꯗꯅꯣꯕ? ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯁꯨ ꯅꯨꯄꯤꯒ. ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯔꯤꯁꯤꯁꯦ ꯍꯧꯒꯠꯈ꯭ꯔꯦ. ꯆꯠꯂꯤꯖꯥꯠꯂꯣ ꯑꯁꯦ? ꯏꯂꯤꯖꯥ ꯄꯤꯁꯨꯝ ꯁꯨꯛꯂ ꯌꯦꯡꯉꯤ. ꯄ꯭ꯔꯣꯛ ꯆꯥꯛꯏ ꯃꯊꯟꯇ. ꯌꯥꯏꯁꯅꯥꯒ ꯔꯤꯁꯤꯒ ꯅꯛꯁꯤꯟꯅꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯆꯥꯛ ꯂꯩꯔꯣ ꯅꯪꯅ? ꯃꯥꯅ ꯉꯝꯃꯒ ꯅꯪꯗꯤ ꯀꯩꯗꯧ ꯉꯝꯗ꯭ꯔꯤꯅꯣ? ꯏꯂꯤꯖꯥꯅ ꯔꯤꯁꯤꯅ ꯑꯃꯨꯛ ꯇꯊꯤ ꯆꯩꯔꯛꯑꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ. ꯔꯤꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯃꯇꯧ ꯃꯥꯟꯗꯅ. ꯁꯥꯎꯔꯛꯑꯗꯤ ꯑꯩꯗꯤ ꯀꯤꯖꯩ. ꯀ꯭ꯂꯥꯁ 11ꯗ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯔꯣꯁꯟ ꯐꯨꯕꯗꯣ? ꯁꯦꯛꯁꯟ ꯕꯤꯒꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏꯅ ꯁꯟꯗꯣꯛꯑꯝꯕꯒꯤ. ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯅꯨꯃꯤꯠꯇꯨꯗꯩ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ, ꯍꯣꯡꯈ꯭ꯔꯕꯅꯤ. ꯅꯨꯃꯤꯠꯇꯨꯗꯩꯅꯤ ꯑꯩꯅ ꯃꯥꯁꯦ ꯁꯥꯊꯤ ꯈꯪꯈ꯭ꯔꯤꯁꯦ. ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤꯗ, ꯑꯩꯁꯨ ꯀꯤꯖꯩ ꯔꯤꯁꯤꯁꯦ. ꯑꯗꯣ ꯃꯥꯒ ꯅꯛꯁꯤꯟꯅꯅꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯍꯥꯏꯕꯤꯌꯨꯔꯣ? ꯀꯩꯕꯣ? ꯔꯤꯁꯤꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯅꯨꯡꯇꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯖꯨꯁ, ꯀꯣꯐꯤ ꯌꯣꯟꯕꯅꯤ ꯀꯪꯂꯥꯄꯥꯠꯀꯤ ꯐꯨꯠꯄꯥꯠ ꯃꯆꯥꯗꯨꯗ. ꯏꯂꯤꯖꯥ ꯈꯪꯅꯤꯡꯅ ꯀꯔꯣꯝ ꯅꯥꯀꯟꯒꯤ ꯀꯪꯂꯥꯄꯥꯠ? GP ꯀꯣꯂꯦꯖ TG ꯆꯠꯄꯒꯤ ꯑꯗꯣꯝꯗ. ꯑꯩꯁꯨ ꯈꯪꯗꯦ ꯃꯐꯝꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ. ꯏꯂꯥꯏ ꯂꯥꯏꯅ ꯎꯕꯅꯤ ꯑꯗꯨꯝ ꯂꯝꯕꯤ ꯆꯠꯄꯗ. ꯅꯣꯡꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯗ ꯆꯠꯂꯨꯁꯦ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯈꯪꯗꯦꯅ. ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯤꯗ, ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤꯌꯦ. ꯃꯣꯏ ꯃꯃꯥꯔ ꯈꯪꯗꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯇꯧꯕꯅꯤ. ꯅꯨꯄꯤ ꯃꯌꯥꯝꯅ ꯋꯥꯏ ꯆꯥꯏꯔꯕꯅꯤꯉꯣ ꯑꯗꯨꯋꯥꯏꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ. ꯏꯂꯤꯖꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯋꯥꯈꯜ ꯈꯟꯕꯁꯨ ꯃꯥꯜꯂꯤ ꯃꯇꯧꯗꯣ. ꯁꯣꯝꯗ ꯔꯤꯁꯤ ꯀꯦꯟꯇꯤꯟꯗ ꯆꯪꯗ꯭ꯔꯦ. ꯀꯦꯔꯣꯝ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ. ꯍꯔꯤꯁꯀ ꯂꯨꯀꯥꯁꯀ ꯑꯇꯩ ꯃꯃꯥꯟꯅꯕ ꯈꯔ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯌꯥꯏꯁꯅꯥꯅ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕꯗꯣ. ꯃꯥ ꯂꯥꯛꯇꯕꯒꯤ ꯌꯥꯏꯁꯅꯥꯅ ꯍꯥꯏꯔꯛꯇꯧꯕ ꯃꯌꯥꯝꯗꯨꯅ ꯍꯔꯤꯁꯀꯤ ꯆꯤꯟꯅ ꯊꯣꯛꯄ ꯑꯃꯈꯣꯡꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯗꯤ. ꯀꯩꯅꯣ ꯔꯤꯁꯤꯗꯤ? ꯍꯔꯤꯁꯅ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯇꯣꯏꯂꯦꯠꯇ. ꯃꯥꯅꯤ, ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯖꯅꯤꯡꯉꯤꯗꯤ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯗꯣꯏꯕ? ꯂꯨꯀꯥꯁꯅ ꯃꯍꯨꯠꯅꯤ ꯂꯥꯛꯏꯁꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯒꯤ ꯀꯩꯅꯣ. ꯀꯩ ꯆꯥꯁꯦꯕ? ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯨꯒꯦ. ꯍꯩꯄꯥꯗꯤ. ꯅꯣꯏ ꯆꯥꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯅꯣꯏꯗ ꯄꯤꯖꯕꯗꯤ. ꯅꯝꯗꯅ ꯃꯥꯅ ꯉꯝꯗꯨꯅ ꯀꯦꯟꯇꯤꯟꯗꯩ ꯊꯣꯛꯈ꯭ꯔꯦ. ꯔꯤꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯗꯩ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ. ꯂꯨꯀꯥꯁꯇꯣ ꯀꯜꯂꯞ ꯂꯥꯎꯏ. ꯆꯠꯂꯨ ꯀꯩꯅꯣ, ꯑꯩꯈꯣꯏꯕꯨ ꯁꯤꯀꯤ ꯅꯞꯇꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ? ꯂꯩꯔ ꯆꯥꯖꯒꯦ. ꯏꯁ, ꯃꯥꯏ ꯃꯔꯟ ꯆꯥꯒꯦ ꯂꯥꯛꯄꯗꯨ ꯃꯉꯥꯏꯔꯦ, ꯀꯧꯖꯦꯡ ꯃꯌꯥꯡ ꯀꯪꯕꯤ ꯃꯥꯟꯕꯤꯁꯤꯗꯤ. ꯍꯔꯤꯁꯁꯨ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯉꯥꯡꯕ ꯌꯥꯎꯁꯜꯂꯛꯏ. ꯄꯦꯟꯒꯩ ꯆꯥꯊꯣꯛꯀꯦ. ꯔꯤꯁꯤ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕꯗ ꯃꯁꯛꯁꯤꯒ. ꯑꯁ, ꯀꯅꯥ ꯊꯣꯡꯒꯦ ꯉꯁꯤ ꯌꯦꯟꯖꯥꯡꯁꯤꯕꯣ? ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯏꯕꯣꯍꯜ ꯆꯥꯛ ꯊꯣꯡꯂꯝꯕꯗꯩ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ. ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯅꯣꯡꯂꯦꯟꯅ ꯁꯤ ꯀꯅꯥ ꯊꯣꯡꯒꯦ? ꯅꯪ ꯃꯥꯃꯅ ꯊꯣꯡꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ,
ꯊꯕꯛꯅꯒ ꯋꯥꯕꯒ ꯏꯟꯗꯣꯝꯆꯥ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯧ ꯅꯍꯥ ꯑꯃ ꯆꯪꯂꯛꯏ ꯅꯣꯡꯂꯦꯟ ꯀꯩꯗꯧꯔꯦ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯏꯟꯗꯣꯝꯆꯥꯅ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯃꯤꯠ ꯎꯏ ꯈꯪꯗꯦ ꯎꯗꯦ ꯈꯪꯗꯦ ꯑꯍꯜꯁꯤꯗ ꯑꯗꯨꯝ ꯊꯣꯡꯍꯜꯂꯤ ꯏꯟꯗꯣꯝꯆꯥꯁꯨ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯊꯨꯝ ꯉꯥꯛꯇ ꯁꯤ ꯀꯃꯥꯏꯅ ꯆꯥꯎ ꯍꯥꯏꯕꯅꯣ ꯃꯧ ꯅꯍꯥꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯀꯀꯥ ꯃꯅꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯅ ꯑꯗꯨꯝ ꯆꯠꯈꯤ ꯊꯨꯝ ꯌꯥꯛꯏ ꯌꯥꯛꯇꯦ ꯍꯥꯏꯔꯝꯗꯦ ꯑꯗꯨꯗꯤ ꯃꯥ ꯑꯃꯒꯤꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇ ꯊꯑꯣꯏꯅ ꯊꯥꯛꯆꯤꯜꯂꯤꯔꯣ ꯏꯕꯨꯡꯉꯣ ꯅꯣꯡꯂꯦꯟ ꯇꯧꯅꯨ ꯃꯥꯃ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯁꯦꯜ ꯈꯔ ꯐꯪꯖꯔꯒ ꯅꯌꯨꯝꯗ ꯄꯤꯕ ꯉꯝꯃꯤꯗꯣ ꯐꯠ ꯀꯛꯊꯠꯄ ꯉꯝꯕ ꯅꯣꯡꯂꯦꯟꯅꯤ ꯅꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏ ꯇꯣꯛꯅꯤ ꯑꯍꯜꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯤꯒꯅꯨ ꯑꯩꯅ ꯈꯔ ꯉꯥꯡꯕꯒꯤ ꯇꯧꯒꯦ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯥ ꯑꯃꯒꯤꯁꯤꯗꯤ ꯏꯕꯣꯍꯜ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕꯅ ꯀꯟꯅ ꯈꯨꯝꯕꯁꯨ ꯉꯝꯗꯦ ꯑꯍꯜ ꯑꯣꯏꯕꯒ ꯀꯟꯅ ꯉꯥꯡꯂꯨꯕꯗ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯧ ꯅꯍꯥꯗꯨꯁꯨ ꯊꯕꯛ ꯁꯨꯅꯕ ꯊꯝꯕꯤꯅꯤ ꯃꯥꯅ ꯀꯔꯤ ꯉꯝꯂꯨꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯍꯜꯗꯨꯗ ꯑꯗꯨꯛ ꯀꯟꯕ ꯈꯣꯜ ꯁꯤꯖꯤꯟꯅꯔꯤꯕꯗꯣ ꯅꯣꯡꯂꯦꯟ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯔꯩꯗ ꯇꯧ ꯂꯩꯔꯕꯅꯤ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯜꯁꯨ ꯂꯥꯏꯔꯔꯦꯅꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯇꯧꯒꯦ ꯌꯥꯎ ꯇꯧꯕ ꯃꯔꯩ ꯇꯧꯔꯛꯂꯕꯁꯤꯗ ꯃꯥꯃ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒꯅꯦ ꯂꯩ ꯃꯌꯥꯝꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯨꯔꯣ ꯑꯃꯨꯛ ꯀꯩ ꯂꯥꯛꯑꯕꯁꯦ ꯂꯥꯛꯑꯒ ꯁꯤꯛꯀꯦ ꯇꯧꯔꯛꯂꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯄꯥꯞ ꯄꯨꯒꯗꯕ ꯑꯉꯥꯡꯅꯤ ꯅꯣꯡꯃꯇꯅꯦ ꯃꯥꯅ ꯃꯔꯩ ꯇꯧꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯃꯧꯗꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯆꯥꯛ ꯊꯤꯕꯗꯨ ꯂꯦꯞꯂꯒ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯍꯩꯃꯥ ꯃꯥꯃ ꯌꯨꯝꯒꯤꯅꯤꯅꯦꯍꯦ ꯁꯦ ꯄꯥꯏꯌꯨꯁꯦ ꯃꯥꯃ ꯑꯍꯜꯗꯣ ꯍꯔꯥꯎꯖꯩ ꯀꯣꯜꯗꯨ ꯃꯧꯗꯨꯅ ꯔꯤꯁꯤꯞ ꯇꯧꯕꯤꯔꯒ ꯄꯤꯔꯛꯏ ꯃꯥꯃ ꯇꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯒꯦ ꯇꯧꯔꯤꯅꯦ ꯏꯁꯥꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯅꯦꯅꯦꯅ ꯃꯥꯃꯁꯦ ꯎꯗ ꯀꯨꯏꯔꯦꯅ ꯌꯥꯝ ꯁꯣꯜꯂꯦꯕꯣ ꯏꯕꯣꯍꯜ ꯅꯣꯛꯂꯒ ꯑꯉꯥꯎꯕꯁꯤꯗꯤ ꯁꯈꯤꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯕꯕꯥꯗꯤ ꯑꯩꯒꯁꯦ ꯅꯤꯡꯁꯤꯡꯕꯤꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯤ ꯁꯦꯜ ꯇꯥꯟꯗ ꯌꯥꯗꯕꯒꯤ ꯂꯩꯔꯤꯕꯅꯤꯅꯦ ꯏꯆꯥ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯗ ꯌꯥꯔꯤꯕ꯭ꯔꯣ ꯋꯥꯗꯨꯗ ꯔꯤꯁꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯒ ꯊꯃꯣꯏꯗꯗꯤ ꯀꯞꯂꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯃ ꯌꯨꯝꯗ ꯂꯩꯔꯁꯦ ꯍꯩ ꯅꯕꯨꯛꯅꯤꯡ ꯄꯤꯛꯁꯤꯟꯒꯅꯨ ꯅꯨꯄꯥ ꯃꯥꯟꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯕꯅꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯥꯗ ꯂꯩꯔꯤꯕꯗꯣ ꯅꯪꯅ ꯁꯦꯝꯒꯗꯕꯅꯤꯅꯦ ꯅꯃꯥꯅ ꯑꯥꯗ ꯃꯊꯟꯗ ꯅꯅꯥꯎꯗꯨ ꯁꯦꯟꯅꯕꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯥꯃ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯈꯨꯟꯗ ꯍꯜꯂꯁꯦ ꯄꯨꯟꯅ ꯂꯩꯔꯨꯔꯁꯦ ꯃꯤꯒꯤ ꯌꯨꯝꯗ ꯕꯔꯥ ꯍꯨꯜꯂꯒ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯋꯥꯏ ꯁꯈꯤ ꯏꯕꯣꯍꯜ ꯆꯞ ꯃꯥꯟꯅꯅ ꯀꯧꯔꯛꯏ ꯇꯣꯟ ꯃꯥꯃ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯅꯦꯅꯦꯒ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯇꯧꯖꯔꯣ ꯔꯤꯁꯤ ꯃꯅꯦꯗ ꯐꯣꯟ ꯃꯆꯥꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯔꯥꯎꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯍꯧꯔꯤ ꯅꯝꯕꯔꯗꯨ ꯈꯛ ꯄꯤꯔꯝꯕꯗ ꯉꯁꯥꯏꯅ ꯑꯩ ꯂꯩꯍꯧꯔꯅꯤ ꯑꯜꯕꯤꯅꯥꯅ ꯅꯪ ꯅꯃꯥꯏꯗꯣ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯊꯤꯅꯁꯨ ꯑꯩꯅ ꯐꯅꯌꯥꯝ ꯆꯩꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯃꯍꯥꯗꯦꯕꯒꯤ ꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯂꯥꯏꯒꯤ ꯅꯨꯡ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯅꯪ ꯑꯩꯅ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯑꯩꯁꯦ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯄꯨꯖꯥ ꯇꯧꯍꯟꯗꯣꯏꯕ ꯅꯈꯧꯔꯤ ꯃꯦꯠꯂ ꯍꯥꯠꯀꯦ ꯅꯨꯡꯁꯤꯅꯕꯩꯗꯤ ꯀꯣꯟꯅ ꯅꯨꯡꯁꯤꯅꯁꯦ ꯌꯥꯏ ꯂꯨꯍꯣꯡꯀꯥꯟꯗ ꯅꯨꯡꯁꯤꯅꯁꯦꯁꯨ ꯌꯥꯏ ꯅꯝꯕꯔꯗꯨꯇꯪ ꯄꯤꯔꯛꯑꯣ ꯕꯦꯕꯤ ꯑꯉꯥꯡꯅ ꯂꯝ ꯍꯦꯟꯒꯅꯨ ꯑꯍꯟꯅ ꯍꯥꯏꯕ ꯌꯥꯅꯁꯦ ꯈꯔ ꯅꯣꯏ ꯅꯄꯥꯗꯩ ꯂꯧꯔꯨꯁꯣ ꯑꯩꯈꯣꯏ ꯄꯥꯕꯒ ꯅꯪꯒꯗꯤ ꯀꯃꯥꯏ ꯅꯝꯕꯔ ꯂꯩꯅꯔꯤꯕ ꯑꯜꯕꯤꯅꯥ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡꯗꯣ ꯐ꯭ꯔꯤꯛ ꯊꯤꯜꯂꯤ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯁꯛꯆꯩ ꯍꯔꯤꯁꯀꯤ ꯆꯤꯟ ꯄꯥꯅꯕ ꯉꯝꯕ ꯃꯇꯤꯛ ꯅꯠꯇꯦ ꯈꯨꯝꯃꯨꯅꯦ ꯅꯀꯨꯕꯣꯛꯀ ꯍꯥꯟꯅ ꯈꯪꯅꯔꯝꯕ꯭ꯔꯣꯅ ꯑꯩꯒ ꯀꯣꯏꯅꯁꯦ ꯍꯥꯏꯔꯒ ꯑꯜꯕꯤꯅꯥ ꯆꯠꯂꯝꯕꯗꯣ ꯂꯦꯞꯄꯒ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯕꯦꯛꯇꯒꯤ ꯄꯦꯟ ꯑꯃ ꯁꯠ ꯂꯧꯊꯣꯔꯛꯏ ꯍꯔꯤꯁꯀꯤ ꯃꯈꯨꯠ ꯑꯣꯏꯗꯣ ꯇꯥꯞ ꯂꯧꯔꯒ ꯅꯝꯕꯔꯗꯨ ꯏꯈ꯭ꯔꯦ ꯑꯌꯥ ꯃꯔꯝ ꯈꯨꯃꯣꯛꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯁꯦ ꯅꯝꯕꯔ ꯄꯤꯔꯦꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯝꯕꯔ ꯂꯧꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅꯤ ꯑꯗꯨꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯅꯔꯣꯏꯗꯣ ꯑꯣꯏꯗꯤ ꯀꯩꯗꯧꯕꯩ ꯂꯧꯅꯗꯣꯏꯕ ꯅꯝꯕꯔꯁꯦ ꯑꯩꯗꯤ ꯁꯟ ꯑꯃꯣꯝꯗ ꯀꯣꯜ ꯇꯧꯔꯨꯅꯕ ꯅꯝꯕꯔ ꯂꯧꯕꯗꯧꯅ ꯑꯁ ꯄꯦꯜꯂꯦ ꯑꯩꯗꯤ ꯁꯩꯇ ꯅꯪ ꯂꯩꯍꯧꯔꯣ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯥꯛꯊꯣꯛꯆꯅꯤ ꯇꯥꯃꯣ ꯂꯩꯕ꯭ꯔꯣ ꯏꯕꯥꯏ ꯃꯁꯛ ꯈꯪꯅꯕ ꯌꯥꯏ ꯀꯩꯅꯣ ꯑꯜꯕꯤꯅꯥ ꯀꯞꯇꯧꯔꯦ ꯑꯁ ꯑꯩꯅꯦ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯅꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯆꯩꯕꯗꯨꯔꯕ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯣꯀꯦ ꯕꯥꯏ ꯀꯣꯜꯗꯤ ꯇꯧꯔꯛꯀꯦꯀꯣ ꯄꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏꯁꯨ ꯈꯪꯉꯦ ꯅꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯒ
Ibai punim zarina khong hekta sangna tingthogane khurumba lakani aidi chatle Handak ti chatkri nupado purakliba bike tu mamai leiduna bye bye haina su torami tung onthoklaga Arumba pot am thang thapagum sor hondo I nupido ne tabagi Hai smachin color sune asida tum tarani ai khangge be isana Hoida parida phangwe de saro griri takpasida yathok baiduni Nong mangli tawi ngasidi chuwa magti natte Nong manglasu nong churasu laisabi wataba risigi juice barni Nungsa sadaba nong khara kanna chuba numit oirarsu ice cream chaba laktabadi tawdi Mayumdagi purakpa mayamda mafam chana thangatli School halakpa waba khangda chelakpani Mana laktringe hana ngaiduna leiramle nupi kharandi Rishina Laisabi sing noidi yahongatlina Dukan mapu laktringe customer hana leirambasidi ikaige tawiko Ado nong churadi lakanuhi ay laoy Nang laktrasu noi juice bar sida nong mala audradi tumba yade Nang nasakse mitek da urakpa Risi po chay singdu samjin baloiraga ngasai de ngai duna leiriba nupi ani dugi ice cream ani puraga piba lai Se ngasai de ngai bada waram lani ahing base sasalo ingthanaba Hoine sisu sage ba ada nangi mingse kai kauge ba Ton Mr. Ton adu nataba leite Angang sumali pakhang macha sumali chahidi 20 something Asengbra Yuf Aiga manayi Manti January Oh nangna dikhra halle Aina August ni Taton kauge ko dude Risi thumbs up tori wa nganglakti Ngak leiraga mathang lak bahongnare Walking lak bahal singdi manigi cha borado oina chai Laisabi macha khakni Risi customer di Marakta ahal khara angang khara yan bagi wani Pung mari helakle Rishi nungti uba kanagumbi ama udabada khangning ningsingai Mana taba nungti lakba atopa mi sulairibani Adubo Rishi na makoy ningsingde Aduga karigi Nong matawari sana daba Mahag today nungti uba pungsing helakpada Wakal de hekta khalaklibano Mama sasu khangzabanate Adubo thamoy na insilakpagum khangning ningsingakpani Lakbra hainasu hegek lakpa lambel adom de yingze Adubo mityengdo mani na oina kaurakpada thairok hankre Don nene se dispo glass ko na drene se nang ne cycle da kaithel phaudu tawrso Hoi nene adu ngak yengamu ai fatlake Ta risi magi cycle du da chatkre Yamna lapna ba mafam ni nate chatlibado Thengnagano unaranu haina tambanara Risi hek chatkibaga lakle ngaijaramba misakto Risi udabada maithongdo maksinna sakigi nakta changi Nene Bema kaisa sigi chabo Ice cream amtang lauge Sakhi phamlambade hagotuna laklaga ice cream am lauduna pirai Nupi du Risi hangjabadi ngamda mamai kailai leiraga yingse Upai leitre leiba udabada paisa piramlaga thorai tapna Hanasu yingzarami chatkre ngasidi unadana Ikan kanada Risi sungak leibaga lagle Hek lakbaga nanghoroi matagum hanglei Nene se anawa mi kyam la amge Lakte da thoina Nupim jama khakti la ambani Aduga phamliba singsi mangai Risi prapap changsilaga happy-den thirai Leirami ipong pongna Pikraba posaktugi mathakta Ngawrok ngawba sezet macha manaplammi ngasidi Wahai oina piktakna su iri Iriba mayekto pana Rishi machinda tapna soli Crush